All Manipur United Club Organization AMUCO na sinduna Kwakaitel da leiba loop asigi office ta Humbudra Taret Suba Manipur Independence Day gi thoram ibado pakhang bagi tutup mapan yekpa firal chingkatuna pangthokkhre tongan ba civil society organization singi mioi sing maira paibi ima sing yauna pangthokpa Humbudra Taret Suba Manipur Independence Day gi thoram aduda mari lainana AMUCO gi President Ph Nando Luwang na hai Manipur na kumja lising amaga chamapan ni fugataret ki August 13 da ningkhatam kiba matam aduda India gi saruk ama oidri British na India thadoktu maning makha tamhankiba aduda Manipur asi India gi makha da leite matam aduda Manipur asi ningkha tamlaba laipak ama oirami mahak na hai Manipur gi ning tambaga India gi ning tambaga punsin ba maong da wahantok piba yaroi Manipur gi ning tambagi ning sing thoram pangthok liba asi anti national oide anti India oide Manipur miyam gi tawfam thokpa mathau amani Maramaduna Manipur Leingakna state function ama oina August 13 bu Manipur Independence Day Haina Pangthokpa Chumgani haiki Manipur ki miyam na Bharat ki saruk ama hek oigibidagi Manipur ki miyam si kari inungi Bharat ki saruk ama oijaru bano kari ki Bharat tin jaru bano makoi ki pulubadi akoi awa saitang lange akoi ak wakal potabang kangdre Manipur ki apun masakam si kai khadra Manipur da khundamine ba kanglo phudi makse masi akoi ki khaibung talaga da haibi ki mi pai bam leidana Manipur ki miyam je adum thengkang ke ada adugi mati khongjang jingmin dana iyo howna lakhi bane masi na government of India na Manipur ki miyam je akoi mikup ama bo pathan bidri ba ngasi maksu haukiba sahi lisingani kolumdoi gi megi ohumdagi kuki jo militant jina Manipur thugai na bonar padagi Manipur ki miyam ji wakal je otha bhai badu witri karigumba Manipur maning tambaleba amwa ba maning tambaleba kamada kuki jo terrorist jina torja di masi nimit humni sangwa Manipur masi ki kem janba madu ba Manipur thugai na ba kuki jo militant jina se namda ba nimit humni sangwa